ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯅꯥꯄꯨ ꯇꯥꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯎꯕꯗ ꯃꯤꯌꯥꯝꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯂꯣꯏꯔꯝꯗꯨꯅ ꯁꯤꯟꯊꯥ ꯄꯥꯡꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯧꯔꯥꯡ ꯁꯨꯔꯤꯕꯗꯣ꯫ ꯅꯣꯡꯁꯤꯅ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯗꯨꯅꯇ ꯂꯩ ꯇꯧꯔꯤꯁꯦ꯫ ꯆꯨꯒꯦꯒ ꯆꯞ ꯆꯞ ꯂꯥꯎꯅ ꯍꯦꯛ ꯆꯨꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯦ, ꯊꯔꯣꯏ ꯌꯥꯝ ꯇꯥꯏꯅꯦ꯫ ꯃꯤ ꯑꯃꯅ, ꯏꯅꯥꯎꯗꯤ ꯊꯕꯛꯁꯨ ꯐꯩꯗꯣ, ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯁꯨ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤꯗꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯦꯗꯤꯅꯦ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯑꯗ ꯇꯥꯏꯍꯦ ꯏꯆꯦ, ꯌꯦꯡꯉꯣ ꯅꯆꯦꯒꯤꯗꯤ ꯏꯆꯥ ꯍꯥꯏꯔꯦ 15ꯅꯤ, ꯆꯥꯒꯦꯒ ꯊꯛꯀꯦꯒꯅ, ꯑꯗꯒꯤ ꯅꯣꯏꯅ ꯇꯩ ꯍꯥꯏꯔꯦ ꯁꯦꯜ ꯇꯥꯅꯤ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯅ ꯊꯥꯛꯏꯅꯤ, ꯃꯗꯨꯗꯇ ꯄꯦꯟꯗꯗꯅ ꯑꯩꯒꯤ ꯁꯛꯁꯤ ꯎꯕ ꯌꯥꯕ ꯅꯠꯇꯦ, ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯗꯣꯏꯕ꯫ ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯁꯦ ꯃꯄꯨꯔꯣꯏꯕ ꯑꯐꯕ ꯊꯦꯡꯅꯔꯨꯔꯒ ꯅꯨꯡꯉꯥꯏ, ꯃꯄꯨꯔꯣꯏꯕ ꯐꯠꯇꯕ ꯊꯦꯡꯅꯔꯨꯔꯒꯅ ꯋꯥꯏ ꯑꯗꯨꯅꯤ꯫ ꯁꯅꯥꯅ, ꯑꯩꯗꯤꯅꯦ ꯌꯥꯝ ꯀꯜꯂꯛꯏ ꯃꯤꯂꯩꯒꯤ ꯌꯨꯝꯕꯥꯜꯁꯦ, ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝꯅ ꯂꯩꯌꯨꯀꯣ꯫ ꯐꯈ꯭ꯔꯦ ꯆꯥꯎꯔꯦꯜꯁꯨ꯫ ꯏꯆꯦ, ꯏꯆꯥ ꯅꯨꯄꯤꯅ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯏꯌꯦ, ꯑꯁꯤ ꯍꯥꯟꯅꯃꯨꯛꯇ ꯆꯥꯅꯕ ꯇꯧꯁꯤ꯫ ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤꯅꯦ ꯉꯔꯥꯡ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯇꯧꯕꯁꯨ ꯏꯆꯥ ꯃꯌꯥꯝꯅ ꯃꯨꯜꯂꯒ ꯆꯥꯊꯣꯛꯈꯤꯗꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯆꯥꯛꯀ ꯌꯥꯝ ꯂꯥꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯛꯑꯣꯍꯦ ꯆꯥꯎꯔꯁꯤ ꯃꯌꯥꯝ꯫ ꯁꯅꯥꯅ, ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ꯫ ꯃꯤ ꯑꯃꯗꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯤꯂꯩꯒꯤ ꯃꯆꯥ 2 ꯂꯩ, ꯂꯥꯏꯖ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯅꯤ꯫ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯌꯨ ꯊꯛꯏ, ꯃꯔꯛ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯗꯤꯅꯦ ꯅꯣꯏ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯇꯧꯅꯤꯡꯗꯦ, ꯀꯩꯗꯧꯗꯦꯕ, ꯑꯩꯈꯣꯏꯗꯤ ꯐꯖꯕꯤꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯊꯛꯂꯒ ꯀꯨꯆꯨ ꯃꯨꯈꯤꯅꯤ꯫ ꯄꯥꯔꯤꯅ, ꯁꯛꯇꯥ ꯁꯤꯒꯩꯕꯣ ꯅꯪ ꯅꯨꯄꯤꯔ ꯅꯨꯄꯤꯅꯗ ꯅꯨꯄꯥꯅ ꯅꯨꯄꯥꯅꯗ ꯅꯠꯇꯦ, ꯇꯪꯈꯥꯏꯁꯤꯗꯤ ꯅꯪ ꯊꯛꯄ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯊꯛꯀꯥꯏꯒꯦ, ꯑꯗꯨꯒ ꯃꯔꯤꯅꯕꯁꯦ ꯆꯥꯊꯣꯛꯈꯤꯅꯤ꯫ ꯁꯦꯜ ꯌꯥꯎꯗꯦ ꯄꯪꯀꯧꯗ ꯀꯧꯅꯕ ꯀꯣ꯫ ꯊꯣꯝꯕꯅ, ꯏꯇꯥꯎ ꯌꯥꯏꯈꯣꯝꯕ, ꯅꯪꯁꯨ ꯃꯆꯥ ꯑꯃꯗꯤ ꯄꯥꯏ ꯌꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯊꯛꯏꯁꯦ ꯊꯛꯅꯤꯡꯗꯕ꯭ꯔꯕ ꯁꯤꯕꯨ? ꯁꯤꯕꯨ ꯊꯛꯑꯗꯤꯅꯦ ꯀꯣꯛꯀꯁꯦ ꯁꯦꯠꯅꯤ ꯄꯥꯜꯂꯤ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎ? ꯄꯥꯔꯤꯅ, ꯑꯣ ꯍꯥꯏꯔꯨꯅꯨ, ꯌꯥꯔꯣꯏꯌꯦ, ꯏꯕꯥꯅꯤ ꯑꯗꯨꯝ ꯐꯨꯗꯁꯦ, ꯃꯣꯏ ꯑꯅꯤ ꯑꯗꯨꯝ ꯏꯕꯥꯅꯤ ꯁꯪꯍꯟꯁꯦ꯫ ꯌꯥꯏꯈꯣꯝꯕꯅ, ꯍꯣ ꯊꯛꯄꯤꯌꯨ ꯑꯗꯨꯝ ꯉꯥꯏꯖꯒꯦ, ꯉꯁꯤꯗꯤ ꯑꯩꯅ ꯁꯦꯜꯗꯣ ꯊꯥꯗꯔꯒꯦ꯫ ꯄꯥꯔꯤꯅ, ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ? ꯂꯥꯕꯅ, ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯆꯥꯅꯕ ꯈꯤꯇ ꯂꯩꯕꯤꯌꯨꯀꯣ꯫ ꯊꯛꯄ ꯌꯥꯕ ꯊꯛꯂꯒ ꯂꯝꯕꯤꯗ ꯍꯜꯂꯛꯏ꯫ ꯑꯅꯤ ꯑꯃꯅ ꯌꯨ ꯀꯟꯅ ꯉꯥꯎꯏ, ꯑꯅꯤ ꯑꯃꯅ ꯉꯥꯛꯂꯒ ꯍꯜꯂꯛꯏ꯫ ꯂꯥꯕꯅ, ꯌꯥꯝ ꯊꯤꯑꯦ, ꯋꯥ ꯌꯥꯝ ꯉꯥꯡꯅꯨ, ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯕꯁꯤ ꯊꯛꯏꯁꯦ ꯇꯟꯗ꯭ꯔꯕ ꯅꯪꯕꯨ? ꯃꯊꯛꯇ ꯊꯨꯅ ꯆꯠꯄ ꯇꯥꯔꯤꯅꯤ, ꯇꯟꯖꯗ꯭ꯔꯥ? ꯄꯥꯔꯤ ꯌꯨ ꯉꯥꯎꯏ, ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯩꯅ ꯌꯨ ꯊꯛꯏꯁꯦ ꯃꯥꯅ ꯑꯩ ꯂꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯊꯃꯣꯏ ꯆꯩꯅ ꯈꯥꯡꯕ ꯉꯝꯗ ꯊꯛꯏ꯫ ꯑꯩ ꯆꯥꯏ ꯊꯃꯣꯏꯁꯦ ꯅꯪ ꯎꯕ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯣꯔꯕ꯫ ꯀꯔꯤ ꯊꯃꯣꯏ ꯍꯣꯔꯦꯕ? ꯀꯗꯥꯏ ꯌꯦꯡꯒꯦꯁꯦ ꯑꯩ, ꯇꯟꯖꯗ꯭ꯔꯥ? ꯅꯨꯄꯤ ꯃꯆꯥ ꯄꯦꯛ ꯂꯥꯎꯕ ꯑꯃ ꯀꯥꯏꯅꯕꯒꯤ ꯅꯪꯅ ꯌꯨ ꯊꯛꯏꯕ? ꯇꯥꯅꯤꯡꯗꯦꯗ, ꯑꯁ ꯈꯣꯡꯕꯥꯟꯗ ꯑꯃꯨꯛ ꯌꯨꯡꯈꯤꯅꯤꯀꯣ꯫ ꯑꯩ ꯌꯥꯝ ꯆꯥꯏꯀꯣ, ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ, ꯄꯤꯁꯦ ꯑꯣꯔꯣꯔꯣ ꯇꯥꯔꯤ꯫ ꯌꯥꯏꯈꯣꯝꯕꯅ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯅꯌꯨꯝ ꯌꯧꯗꯣꯔꯦ, ꯂꯥꯛꯑꯣ ꯂꯪꯖꯤꯜꯂꯝꯃꯁꯤ ꯃꯁꯤ꯫ ꯅꯨꯄꯤ ꯀꯥꯏꯅꯗꯕ ꯃꯤꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯊꯃꯣꯏ ꯃꯥꯒꯤ ꯑꯋꯥꯕ꯫ ꯆꯥꯎꯔꯦꯜ ꯆꯤꯡꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯏꯃꯥ ꯄꯥꯕ ꯍꯜꯂꯛꯏ꯫ ꯄꯥꯕ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦ? ꯏꯃꯥ ꯃꯩ ꯄꯨꯊꯣꯔꯛꯏ, ꯁꯦ ꯃꯈꯣꯏꯇ ꯁꯤꯗ ꯀꯥꯟꯊꯣꯛꯄꯤꯔꯣ꯫ ꯑꯗꯣ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯀꯦꯕ? ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯄꯥꯁꯤ ꯃꯥꯡꯒꯣꯜ ꯐꯥꯎꯗꯗꯤ ꯀꯥꯔꯛꯈꯤꯁꯅꯨ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯍꯩꯖꯁꯅꯨ, ꯏꯆꯥꯅ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯀꯦꯗꯅ ꯀꯅꯥꯗ ꯀꯦꯅꯤ? ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯂꯩꯔꯛꯑꯣꯏ? ꯌꯥꯝ ꯂꯩꯔꯛꯏꯅ꯫ ꯅꯕꯨꯡꯗꯤ? ꯇꯥꯆꯧꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ ꯄꯥꯕ꯫ ꯍꯩꯍꯥ, ꯂꯝꯁꯥꯡ ꯂꯥꯛꯄꯁꯦ ꯋꯥꯏ ꯅꯨꯄꯤ, ꯏꯁꯤꯡꯗꯣ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛ, ꯄꯦꯟꯅ ꯊꯛꯀꯦ꯫ ꯍꯣꯏ ꯄꯨꯊꯣꯔꯛꯀꯦ꯫ ꯏꯆꯥꯇꯣꯝꯕꯤ, ꯁꯦ ꯏꯄꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄꯅꯤ, ꯄꯨꯁꯤꯜꯂꯨ, ꯅꯕꯨꯡ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯑꯌꯥ ꯕꯥꯕꯥ, ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ,
ꯑꯩꯗꯤ ꯉꯥꯎꯋꯦ ꯍꯥꯏꯕ ꯏꯃꯥꯅ ꯂꯩꯔꯛꯄꯗꯤ ꯌꯥꯝ ꯊꯤ ꯄꯥꯕꯅ ꯂꯩꯔꯛꯄꯗꯤ ꯌꯥꯝ ꯐꯖꯩ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕ꯭ꯔꯣ ꯄꯥꯝꯖꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯀꯣꯏꯅ ꯆꯥꯔꯤ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯥꯎꯁꯤꯡꯁꯨ ꯌꯥꯎꯔꯤ ꯂꯥꯕꯅ ꯄꯥꯕꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯃꯌꯥꯝ ꯄꯨꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯨ ꯈꯨꯍꯥꯎ ꯑꯃ ꯏꯟꯁꯥꯡꯁꯦ 이마세 인상동 ꯌꯥꯝ ꯍꯩꯀꯣ ꯄꯥꯔꯤ ꯇꯨꯃꯤꯟ ꯆꯥꯕ ꯍꯩꯇ꯭ꯔꯣꯅ ꯆꯕꯦꯡ ꯈꯨꯅꯤꯡꯖꯥꯟ ꯃꯔꯩ ꯀꯣꯟꯈꯩ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯑꯩꯅ ꯂꯩ ꯀꯣꯜꯂꯒ 이마 인상ꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯄꯤꯁꯤ ꯇꯧꯅꯨ ꯍꯥꯏꯕ ꯈꯨꯅꯤꯡ ꯃꯄꯥꯗꯅꯤꯀꯣ ꯂꯩꯔꯤꯁꯦ ꯆꯥꯎ ꯂꯥꯎ ꯊꯤꯟꯖꯤꯜꯂꯛꯁꯅꯤꯅ ꯌꯥꯏꯈꯣꯝꯕꯅ ꯌꯥꯔꯦꯗ ꯅꯣꯏꯅꯤꯁꯦ ꯎꯅꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯗꯦ ꯎꯅꯔꯁꯨ ꯄꯀꯠꯇ ꯈꯟ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯔ ꯆꯥꯎꯔꯦꯜ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯀꯣꯏ ꯆꯥ ꯏꯄꯥꯗꯤ ꯏꯆꯥꯁꯤꯡ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯧꯀꯣ ꯏꯃꯥ ꯍꯥꯞꯄꯤꯔꯛꯀꯦ ꯌꯥꯏꯈꯣꯝꯕꯅ ꯏꯃꯥ ꯏꯆꯜꯒꯤ ꯈꯔ ꯍꯥꯞꯄꯤ ꯂꯥꯕꯅ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯆꯜ ꯅꯤꯡꯕꯁꯦ ꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯜ ꯃꯇꯣꯝꯇꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯏꯖꯥ ꯃꯥꯟꯖꯒ ꯎꯅꯔꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯧ ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯖꯥ ꯅꯪꯕꯨ ꯌꯥꯔꯣ ꯀꯩꯗꯧꯒꯦ ꯆꯦꯜꯂꯁꯤꯗ 이번이 ꯆꯦꯜꯂꯁꯦꯕ ꯅꯪ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯗꯣ ꯌꯧꯕ ꯄꯥꯝꯗ꯭ꯔꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯅ ꯑꯩ ꯆꯥꯏꯗꯀꯣ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯏ ꯍꯥꯏꯁꯤ ꯑꯁꯨꯛ ꯑꯅꯝ ꯀꯟꯕ ꯅꯨꯄꯤꯁꯤꯕꯣ ꯏꯕꯣꯡ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯆꯧ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯇꯥꯆꯧ ꯀꯥꯟꯊꯣꯛꯑꯝꯃꯒ ꯑꯩ ꯀꯃꯥꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯣ ꯅꯤꯡꯉꯥꯏꯇꯝ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝ ꯀꯤꯕꯗꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯌꯥꯝ ꯋꯥꯏꯌꯦ ꯋꯥꯔꯗꯤ ꯄꯣꯊꯥꯔ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯍꯦ ꯅꯪꯒꯤ ꯇꯅꯧꯔꯨꯕꯤ ꯈꯨꯠꯁꯥꯗꯨꯅ ꯄꯥꯟꯒ ꯊꯥꯡꯁꯤꯡꯒ ꯏꯔꯣꯜꯂꯒ ꯆꯥꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯂꯥꯏꯖꯥ ꯅꯪꯕꯨ ꯆꯦꯜꯂꯁꯤꯗ ꯇꯣꯝꯕꯅ ꯍꯣ ꯋꯥꯔꯦꯗ ꯅꯥꯔꯤꯗ ꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗ ꯅꯠꯇꯦ ꯅꯥꯄꯤꯁꯤ ꯐꯣꯏꯕꯗ ꯇꯨꯝꯗꯣꯔꯦ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯈꯔ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯩꯈꯣꯏ ꯁꯣꯅꯣꯔꯩꯗꯣ ꯃꯆꯤꯟꯗꯣ ꯁꯃꯨꯔꯧ ꯌꯧꯔꯝꯃꯅꯦꯕ ꯑꯩ ꯉꯥꯏꯕꯗ ꯅꯪ ꯅꯠꯇꯦꯀꯣ ꯃꯥꯟꯖꯅ ꯍꯧꯔꯛꯑꯦ ꯉꯥꯏꯈꯣ ꯑꯝꯇ ꯑꯗꯨ ꯂꯥꯏꯖꯥ ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯒ ꯑꯝꯇ ꯁꯛ ꯈꯪꯅꯍꯜꯂꯨꯗꯅ ꯀꯥꯏꯗꯩꯅꯣ ꯑꯁ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯅꯤꯌꯦ ꯏꯄꯥ ꯏꯃꯥꯗ ꯑꯗꯨꯒꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯕ ꯊꯕꯛ ꯅꯪ ꯑꯃ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯉꯥꯏ ꯉꯝꯗꯦꯗ ꯇꯧꯔꯤꯁꯦ ꯂꯥꯕꯅ ꯌꯥ ꯃꯤꯗꯤ ꯂꯩꯁꯥꯕꯤ ꯐꯔꯛꯇꯧꯔꯤꯔꯥ ꯈꯪꯗꯦ ꯅꯨꯄꯥꯒ ꯎꯅꯩꯀꯣ ꯂꯥꯏꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯏꯃꯥ 이봉 라바 ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯨꯄꯥ ꯃꯁꯦꯝ ꯍꯥꯏꯗꯣꯛ ꯌꯦꯡꯆꯥꯕꯤ ꯍꯥ ꯅꯨꯄꯥꯕ ꯐꯥꯒꯤ ꯇꯧꯅꯤꯖ ꯀꯩꯒꯤ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤꯗꯣ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯐꯖꯅ ꯇꯥꯏ ꯊꯛꯈꯥ ꯅꯥꯏꯅ ꯆꯠꯅꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯏꯄꯥꯒꯤ ꯌꯥꯏꯈꯣꯝꯕ ꯄꯥꯕ ꯀꯩ ꯍꯥꯏꯒꯦ 이봐 ngасidi wa amta haige kai wanu pa namaga ibani munna khanarabani nang angang sunatri chahi yar nangi khangna sanaba leiradi luhongna ba tawrasi nama ibani seba pame imoge natra nupi as basima don thokpa nupi ga leitri da pa hai so ai bani taso ai su inama kai do pame ko inama da keningi eba mina manama da keba ubada ai su keningi ko singang sima ꯏꯁꯥꯏ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯊꯤꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦ ꯑꯩ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯏꯀꯥꯏꯕꯤꯒ ꯇꯧꯏꯀꯣ ꯂꯥꯏꯁ ꯃꯄꯥꯜ ꯊꯣꯛꯍꯟꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯖꯕꯤ ꯃꯕꯨꯡꯅ ꯍꯦꯠ ꯍꯥꯏꯅ ꯐꯥꯎꯕ ꯆꯩꯗ꯭ꯔꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯈꯣꯡꯗꯣ ꯂꯩꯊꯦꯛꯏ ꯑꯌꯣ ꯑꯌꯣ ꯑꯁ ꯈꯣꯡꯁꯤ ꯂꯩꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯈꯣꯝꯕ ꯍꯣꯏꯁꯨ ꯂꯥꯛꯏ ꯃꯆꯜꯅ ꯇꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯖ ꯀꯩꯗꯧꯔꯦ ꯂꯥꯕꯅ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯑꯌꯣ ꯈꯣꯡꯁꯦ ꯅꯦꯠꯐꯝ ꯆꯥꯗꯕꯗ ꯅꯦꯠꯂꯨꯕ ꯃꯥꯜꯂꯦ ꯂꯩꯇꯦꯛꯈ꯭ꯔꯦ ꯌꯥꯝ ꯅꯥꯏꯌꯦ ꯆꯠ ꯌꯥꯗ꯭ꯔꯦ ꯀꯗꯥꯏ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯕ ꯁꯤꯗꯤ ꯏ ꯊꯣꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯇꯥꯆꯧꯄꯝꯒꯤ ꯂꯥꯛ ꯌꯨꯝꯐꯥꯎ ꯆꯠꯂꯁꯤ ꯂꯥꯕ ꯅꯪ ꯏꯆꯜꯒꯤ ꯐꯤꯅꯥꯠꯀ ꯁꯅꯥꯕꯨꯟꯒꯁꯤ ꯄꯥꯏꯔꯣ ꯍꯣꯏ ꯄꯥꯏꯔꯛꯀꯦ ꯏꯆꯜ ꯌꯥꯝ ꯅꯥꯕ ꯌꯥꯝ ꯅꯥꯏ ꯑꯌꯣꯃ ꯅꯪꯒꯤ ꯇꯥꯆꯧ ꯂꯥꯛꯏ ꯏꯆꯜ ꯅꯥꯕ ꯌꯥꯗꯦꯁꯦ ꯃꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗ ꯀꯞꯊꯣꯔꯛꯏ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯌꯥꯝ ꯅꯥꯔꯕ꯭ꯔꯣ ꯍꯥꯏ
ꯀꯩꯗꯧꯔꯦ ꯅꯆꯜ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯄꯥ ꯁꯤꯡꯈꯣꯜꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯏꯆꯥ ꯑꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯌꯥꯏꯈꯣꯝꯕꯅ ꯃꯈꯣꯡꯁꯦ ꯂꯩꯊꯦꯛꯑꯦ ꯏꯆꯜꯒꯤ ꯃꯈꯣꯡꯁꯦ ꯈꯔ ꯈꯦꯠꯈ꯭ꯔ ꯃꯥꯜꯂꯦ ꯏ ꯈꯔ ꯊꯣꯛꯏ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯄꯨꯊꯣꯔꯛꯀꯦ ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯤꯅꯣ ꯍꯥ ꯄꯥꯕꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯁꯣꯛꯅꯤꯡꯉꯁꯨ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯒꯤ ꯁꯣꯛꯀꯦꯗꯤ ꯃꯁꯤꯗꯤ ꯅꯥꯔꯝꯃꯅꯤꯅꯦꯁꯦ ꯏꯆꯥꯒꯤ ꯅꯧꯔꯤꯕ ꯈꯣꯡꯁꯤꯗ ꯏꯄꯥ ꯀꯥꯝꯒꯦꯁꯦ ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯣ ꯂꯥꯕꯅ ꯆꯥꯛꯆꯩ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯏꯗꯤꯅꯦ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯣꯏ ꯂꯥꯏꯖꯥ ꯄꯣꯊꯥꯔꯣꯀꯣ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯂꯥꯏꯖꯥ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯏꯈꯣꯝꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯏꯃꯥ ꯇꯥꯔꯦ ꯏꯃꯥ ꯁꯦ ꯑꯩ ꯁꯦꯜ ꯐꯪꯉꯦ ꯍꯩꯃꯥ ꯅꯪ ꯑꯗꯨꯝ ꯄꯥꯏꯁꯤꯟꯖꯧꯗ ꯏꯃꯥꯁꯨ ꯁꯦꯜ ꯆꯤꯟꯗꯦ ꯅꯄꯥꯅ ꯏꯃꯥꯗ ꯁꯤꯟꯅꯕꯅꯤꯅ ꯑꯁꯤ ꯌꯥꯗꯦ ꯏꯃꯥꯗ ꯊꯝꯃꯨꯕꯁꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯗꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅꯔꯨꯔꯗꯕꯅꯤꯀோ ꯏꯃꯥ ꯑꯩꯗꯤ ꯅꯨꯄꯤꯕꯨ ꯊꯤꯅꯤꯡꯗ꯭ꯔꯦꯗ ꯍꯌꯦꯡ ꯑꯃꯨꯛ ꯏꯃꯨꯡ ꯀꯥꯏꯅꯗꯅꯀꯣ ꯀꯤꯗ ꯂꯩꯀꯥꯏꯁꯤ ꯇꯧꯔꯤꯁꯦ ꯃꯧ ꯑꯃꯅ ꯏꯃꯨꯡ ꯆꯤꯡꯈꯠ ꯃꯧ ꯑꯃꯅ ꯏꯃꯨꯡ ꯃꯥꯡꯍꯜꯂꯤꯗꯣ ꯇꯥꯗ꯭ꯔꯣꯏꯕ ꯍꯩ ꯑꯗꯨꯗ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥꯒꯤ ꯈꯨꯠꯇꯁꯨ ꯂꯩ ꯅꯨꯄꯤꯗꯤ ꯀꯤꯅ ꯊꯝꯃꯗꯤꯅꯦ ꯀꯔꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥꯅꯕꯨ ꯐꯅꯤ ꯈꯜꯂꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯆꯜꯗꯨꯕꯨ ꯀꯥꯏ ꯂꯩꯒꯦ ꯐꯤ ꯁꯥꯎꯕꯅꯤ ꯀꯩꯒꯤ ꯃꯥꯗꯤ ꯐꯤ ꯁꯥꯏꯕ ꯁꯦꯜ ꯇꯥꯟꯖꯔꯤꯅꯤꯗꯅ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯈꯣꯝꯕ ꯇꯔꯨꯕꯤꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯅꯧꯔꯤꯕꯒꯤ ꯍꯧꯅꯕꯤ ꯇꯔꯨꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯣꯏꯔꯝꯃꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯂꯥꯕꯅ ꯑꯩꯌꯥ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯧ ꯑꯣꯏꯕꯗꯒꯤ ꯅꯩꯔꯦ ꯅꯠꯇꯦ ꯑꯃꯗꯨ ꯐꯥꯎꯒꯠꯈ꯭ꯔꯕ꯭ꯔꯣ ꯈꯪꯗꯦꯗ ꯅꯪ ꯂꯥꯛꯄꯗꯒꯤ ꯃꯄꯥꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯐꯥꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯂꯥꯕ ꯐꯥꯖꯤꯟꯗꯦꯀꯣ ꯑꯗꯣ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯆꯥꯛ ꯆꯥꯗꯣꯏꯕ ꯑꯩꯁꯦ ꯈꯪꯗꯦꯗ ꯅꯧ ꯇꯧꯔꯤꯔ ꯄꯤꯖ ꯄꯤꯊꯛꯅꯤꯡꯈ꯭ꯔꯦꯗ ꯆꯥꯊꯣꯛꯁꯤ ꯉꯥꯏꯗꯅ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯄꯤꯖꯅꯤꯡꯉꯣꯏꯗꯣꯏꯔꯣ ꯅꯆꯤꯟ ꯆꯨꯝꯃꯨꯀꯣ ꯇꯥꯂꯥꯕꯁꯤꯃ ꯃꯦꯂꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯨ ꯁꯥꯔꯤ ꯃꯦꯝꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯨꯠꯄꯨ ꯏꯅꯥꯎ ꯑꯩꯈꯣꯏꯗꯤ ꯃꯧꯒ ꯈꯤꯔꯦ ꯏꯕꯦꯝꯃ ꯃꯅꯦꯝ ꯑꯩ ꯄꯤꯖꯅꯤꯡꯗꯕꯅ ꯃꯇꯩ ꯃꯅꯥꯎ ꯈꯛ ꯂꯣꯟꯅ ꯆꯥꯏꯌꯦꯃꯤ ꯅꯪꯕꯨ ꯑꯩ ꯎꯈꯤꯅꯤ ꯀꯥꯏꯅ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ ꯇꯣꯉꯥꯟ ꯊꯣꯛ ꯄꯤꯖꯩ ꯃꯦꯂꯩꯅ ꯈꯪꯗꯦ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯐꯩ ꯅꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯅꯪ ꯐꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯗꯨꯝ ꯐꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯅꯥꯎ ꯃꯧꯅ ꯍꯥꯏꯔꯤꯈꯩꯗꯤ ꯌꯥꯒꯅꯨꯀꯣ ꯃꯣꯏꯗꯤ ꯊꯛ ꯀꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯈꯪꯗꯦ ꯏꯆꯦ ꯏꯅꯥꯎꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎꯗ ꯇꯔꯨꯕꯤ ꯃꯅꯦ ꯃꯀꯨ ꯀꯤꯅ ꯃꯄꯨꯔꯣꯏꯕ ꯀꯤꯅ ꯆꯠꯂꯝꯃꯤ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯆꯦꯟꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤꯔ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯆꯥꯛꯇꯤ ꯉꯜꯂꯦꯍꯦ ꯏꯃꯧꯅ ꯍꯦꯟꯈ꯭ꯔꯦ ꯅꯃꯥ ꯂꯩꯍꯧꯔꯦ ꯑꯦꯔꯥ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯃꯧ ꯂꯥꯛꯂꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯗꯤ ꯀꯥꯎꯊꯣꯛꯃꯟꯗ꯭ꯔ ꯃꯈꯣꯏ ꯇꯥꯗ ꯐꯥꯒꯤ ꯇꯧꯅꯤꯗ ꯂꯥꯎ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯔꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕꯤ ꯇꯔꯨꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗꯨ ꯀꯣꯌꯦꯡ ꯃꯃꯤꯠ ꯃꯅꯥꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯩꯃ ꯏꯅꯝꯃ ꯂꯥꯛꯑꯝꯃꯤꯅ ꯃꯧꯋꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯍꯩ ꯏꯅꯝꯃ ꯂꯥꯛꯏꯅꯦ ꯑꯩ ꯂꯥꯛꯏꯌꯦ ꯏꯅꯥꯎ ꯂꯥꯛꯇ ꯀꯨꯏꯔꯦ ꯍꯩꯗꯅ ꯑꯩꯁꯤ ꯂꯥꯛꯏꯕ ꯏꯃꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯧꯋꯥ ꯏꯅꯝꯃ ꯂꯥꯛꯏꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯁꯤ ꯏꯅꯝꯃꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯍꯥꯏꯌꯣ ꯍꯦꯛꯇ ꯅꯆꯥꯅꯨꯄꯤꯅ ꯊꯣꯡꯖꯅꯤ ꯏꯅꯝꯃ ꯃꯤꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯗꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯐꯤꯅꯥꯠꯀ ꯂꯧꯊꯣꯛꯀꯅꯤ ꯈꯪꯗꯦ ꯄ꯭ꯔꯞ ꯆꯪꯈꯤ ꯍꯦꯛꯇ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯐꯕ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯗꯦ ꯍꯩ ꯑꯄꯪꯕꯤꯌꯥ ꯅꯄꯨꯔꯣꯏꯕꯁꯦ ꯁꯨꯛꯄꯥꯏ ꯄꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ ꯏꯃꯥ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯅꯤꯡꯉꯤꯗ ꯅꯠꯇꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯄꯪꯒꯅꯨꯀꯣ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯊꯥ 2-3 ꯍꯦꯜꯂꯁꯤ ꯐꯥꯎ ꯅꯅꯦꯝ ꯅꯀꯨꯁꯦ ꯀꯣꯜꯂꯤꯕ ꯍꯔꯤ ꯅꯠꯇꯦ ꯇꯣꯉꯥꯟ ꯀꯣꯛ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅꯦ ꯀꯩꯅꯣꯗ ꯏꯃꯥ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯤꯕꯨ ꯑꯗꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯟꯗꯦ ꯋꯥꯗ꯭ꯔꯗꯤ ꯅꯄꯪꯗꯤ ꯄꯪꯉꯒ ꯋꯥꯅꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯀꯤꯕ ꯑꯗꯨꯅ ꯅꯪ ꯋꯥꯅꯤ ꯑꯩꯅꯦ ꯀꯨꯏꯅ ꯂꯩꯔꯣꯏ ꯍꯌꯦꯡꯗꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯇꯧꯁꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯇꯧꯕ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯄꯪꯒꯅꯨ ꯁꯤꯡꯉꯣ ꯄꯪꯉꯗꯤ ꯋꯥꯖꯔꯦ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯐꯖꯅ ꯊꯥꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯇꯔꯨꯕꯤꯒꯤ ꯄꯨꯛꯆꯦꯜ ꯑꯣꯜꯂꯛꯄ ꯍꯧꯔꯛꯂꯦ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯦ
ꯇꯔꯨꯕꯤꯒꯤ ꯃꯃꯥꯗꯣ ꯃꯥꯏꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯧ ꯂꯥꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗꯣ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯦꯂꯩꯅ ꯑꯁꯤꯡꯕꯤ ꯃꯅꯦꯝ ꯑꯣꯏꯔꯝꯕꯅ ꯃꯦꯛꯇꯤ ꯂꯥꯎꯗ꯭ꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯏ ꯀꯩꯅꯣ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯇꯣꯏꯔꯣ ꯅꯠꯇꯦ ꯀꯌꯥꯝꯗꯤ ꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕ ꯌꯥꯕꯅꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯏꯆꯜ ꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯇꯥꯖꯣ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯤꯗꯣ ꯍꯧꯔꯕꯣ ꯑꯗꯨꯒ ꯅꯪ ꯅꯄꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤꯗꯣ ꯆꯠꯀꯅꯨ ꯃꯗꯨ ꯄꯥꯝꯗꯦ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯣ ꯃꯧ ꯑꯣꯏꯔꯗꯤ ꯏꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯃꯧ ꯑꯣꯏꯔꯗꯤ ꯏꯄꯥꯝꯒ ꯃꯔꯤ ꯇꯠꯅꯔꯣ ꯍꯥꯏꯔꯕ ꯅꯄꯥꯝꯒ ꯃꯔꯤ ꯇꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯄꯥꯕ ꯂꯩ ꯅꯪꯅ ꯆꯠꯅꯤꯡꯉꯁꯨ ꯏꯃꯥ ꯄꯥꯕꯗ ꯍꯥꯏ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯒꯅꯨ ꯑꯩꯗꯤ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯧꯅ ꯃꯄꯥꯝꯒ ꯌꯥꯝꯅ ꯅꯛꯅꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯗꯕꯅꯤ ꯆꯠꯅꯤꯡꯉ ꯆꯠꯀꯅꯤ ꯆꯠꯅꯤꯡꯉꯗꯤ ꯇꯣꯛꯀꯅꯤ ꯅꯊꯧꯔꯣ ꯃꯆꯤꯟꯒ ꯈꯨꯝꯗꯅ ꯈꯨꯄꯥꯛ ꯆꯥꯒꯦꯗꯅ ꯍꯥ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯊꯛꯈ ꯑꯃ ꯏꯅꯥꯏ ꯅꯥꯏꯗ꯭ꯔꯦ ꯃꯗꯣ ꯑꯩ ꯄꯥꯝꯗꯦ ꯁꯦꯝꯗꯣꯛꯆꯧ ꯑꯩꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯌꯥꯝꯅ ꯈꯔ ꯄꯤꯔꯗꯤ ꯌꯥꯔꯦ ꯏꯅꯝꯃ ꯇꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯁꯥꯕꯤꯕ ꯂꯤꯛꯁꯦ ꯐꯖꯗ꯭ꯔꯥ ꯈꯪꯗꯦꯕꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯂꯥꯏꯖꯅ ꯂꯤꯛ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯐꯠ ꯂꯥꯎꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯟꯗꯨ ꯃꯕꯨꯡꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏ ꯏꯆꯜꯒꯤ ꯅꯕꯨꯡ ꯂꯩ ꯄꯥꯝꯖꯔꯕ꯭ꯔꯣ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯇꯥꯆꯧ ꯃꯅꯝꯃꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇ ꯂꯥꯏꯖꯗ ꯊꯣꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯃꯥꯟꯖꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯇꯔꯨꯕꯤ ꯃꯅꯦꯝꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯕ ꯍꯧꯔꯛꯂꯤ ꯃꯦꯂꯩꯁꯨ ꯋꯥ ꯀꯌꯥꯗꯤ ꯉꯥꯡꯗꯕꯅꯤ ꯃꯧꯋꯥ ꯏꯃꯥꯗꯤ ꯁꯥꯒꯩ ꯑꯣꯜꯂꯛꯂꯕ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯅ ꯆꯠꯄꯁꯤ ꯏꯃꯥ ꯄꯥꯝꯗꯦ ꯏꯃꯧꯅ ꯆꯠꯅꯤꯡꯕ ꯂꯩꯔꯁꯨ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯆꯠꯂꯨ ꯑꯣ ꯏꯃꯥꯒꯤꯁꯦ ꯑꯩꯅ ꯆꯠꯄꯗ ꯌꯥꯝ ꯄꯥꯟꯅꯔ ꯂꯩꯔꯤꯖꯥꯠꯅꯤꯅꯦ ꯏꯃꯧꯅ ꯆꯠꯄꯗ ꯄꯥꯟꯅꯕ ꯅꯠꯇꯦ ꯐꯔꯤꯈꯩꯗꯤ ꯐꯩ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯑꯣꯏꯔꯛꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯏꯃꯥꯁꯨ ꯂꯥꯏꯖꯅ ꯌꯨꯝꯁꯤ ꯂꯥꯛꯏꯗꯣ ꯂꯥꯛꯍꯟꯒꯅꯨꯅ ꯅꯃꯧ ꯑꯣꯏꯅ ꯆꯠꯄꯗꯗꯤ ꯄꯥꯟꯅꯔꯒ ꯂꯩ ꯅꯆꯥ ꯅꯤꯉꯣꯜꯅ ꯂꯥꯛꯄꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯧ ꯅꯤꯉꯣꯜ ꯈꯥꯏꯕꯗꯤ ꯅꯃꯧꯗꯤ ꯄꯥꯝꯖꯗꯦꯕꯣ ꯌꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪꯗꯧꯅ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯃꯤꯗꯣ ꯀꯅꯥꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯃꯥꯅꯆꯥ ꯖꯨꯖꯥ ꯅꯄꯥꯝꯅ ꯇꯣꯏꯅ ꯆꯠꯂꯒ ꯀꯔꯤ ꯐꯗꯣꯔꯤꯒꯦ ꯍꯥ ꯅꯃꯥꯗꯨꯅ ꯏꯟꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯑꯐꯕꯗꯤ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏꯅꯦ ꯅꯪꯅ ꯅꯄꯥꯝꯅ ꯆꯠꯃꯟꯗꯅ ꯏꯃꯨꯡꯁꯦ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯂꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯆꯠꯂꯨ ꯃꯔꯝ ꯂꯩꯇꯅ ꯍꯦꯛ ꯆꯠꯂꯣꯕ ꯀꯩꯗꯧꯒꯦ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯏꯃా ꯅꯠꯇ꯭ꯔꯒ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯌꯥꯔꯦꯁꯦ ꯏꯃꯥꯒꯤ ꯌꯥꯏꯈꯣꯝꯕ ꯏꯃꯥꯅꯦ ꯈꯟꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯈꯪꯉꯕꯅꯦꯕ ꯑꯩꯅ ꯏꯃꯥꯒꯤ ꯃꯒꯨꯜꯁꯦ ꯌꯥꯏꯈꯣꯝꯕꯅ ꯅꯪꯅ ꯆꯤꯟ ꯀꯌꯥꯝ ꯈꯨꯝꯅꯤꯡꯉꯦ ꯍꯥ ꯊꯥꯖꯤꯜꯂꯨꯔꯣ ꯅꯪ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯈꯤꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯈꯪꯉꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯍꯥ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯇꯔꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯁꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯃꯄꯥꯝꯗ ꯏꯅꯝꯃ ꯏꯃꯥ ꯇꯥꯆꯧ ꯀꯅꯥꯝ ꯂꯩꯇ ꯖꯥꯠꯂ ꯇꯧꯏꯁꯤꯕꯣ ꯑꯣ ꯅꯪ ꯂꯥꯛꯏ ꯑꯣꯏꯔꯦ ꯉꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯕ ꯅꯤꯉꯣꯜꯅ ꯂꯥꯛꯄꯗꯤ ꯌꯥꯕ ꯃꯥꯜꯂꯦ ꯏꯅꯝꯃ ꯅꯠꯇꯦ ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯂꯥꯛꯄꯅꯤ ꯍꯩꯈ꯭ꯔꯕ ꯈꯨꯝꯕꯗꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗꯤ ꯌꯦꯡꯁꯤꯜꯂꯤ ꯃꯆꯥ ꯅꯤꯉꯣꯜꯅ ꯀꯧꯔꯤꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥꯗ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯈꯔ ꯍꯦꯛ ꯄꯦꯜꯍꯜꯂꯝꯃꯨ ꯍꯩꯃ ꯏꯆꯜ ꯂꯥꯏꯅ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯅꯣ ꯆꯪꯉꯛꯑꯣ ꯌꯦꯡꯅꯤꯡꯗꯕꯗ ꯅꯥꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯪꯖꯍꯧꯔꯒꯦ ꯏꯆꯥ ꯂꯥꯛꯏꯅ ꯆꯪꯉꯛꯑꯣ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯇꯔꯨꯕꯤ ꯃꯄꯥꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯔꯤ ꯇꯧꯔꯤ ꯃꯧꯅ ꯇꯣꯏꯅ ꯃꯄꯥꯝꯗ ꯆꯠꯂꯕꯗꯤ ꯏꯃꯨꯡ ꯀꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅꯤ ꯑꯩꯁꯤ ꯑꯆꯝꯕ ꯍꯦꯂꯥꯏ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯏꯌꯥꯗ ꯄꯣꯠ ꯊꯥꯕ ꯇꯜꯂꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯦꯝꯖꯤꯟ ꯇꯥꯕꯅꯤꯗꯅ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯈꯜ ꯋꯥꯔꯤ ꯏꯆꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯍꯟꯒꯦꯅꯣ ꯏꯃꯥ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯗꯦ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯕꯨꯅ ꯐꯠꯇꯕꯤꯅꯤ ꯇꯥꯍꯜꯂꯤꯁꯦ ꯑꯩꯅꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯒꯗꯕ ꯅꯪ ꯈꯛꯇꯪꯒꯤ ꯌꯨꯝꯗꯨꯒꯤ ꯃꯧꯁꯦ ꯅꯪ ꯈꯛꯇꯪꯅꯤ ꯏꯃꯥꯅ ꯄꯤꯔꯤꯕ ꯏꯁꯤꯡꯁꯦ ꯈꯔ ꯌꯥꯜꯂꯒ ꯃꯥꯅ ꯆꯥꯒꯗꯕ ꯑꯗꯒꯤ ꯃꯊꯧ ꯇꯧꯔꯛꯑꯅꯤ ꯌꯦꯡꯉꯣꯏ ꯑꯗꯨꯕꯨꯅꯦ ꯑꯇꯣꯞꯄ ꯃꯤꯗꯤ ꯊꯛꯄ ꯌꯥꯗꯦꯀꯣ ꯁꯤꯕꯨ ꯄꯤꯊꯛꯑꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯣꯏꯕ ꯏꯆꯥ ꯋꯥꯅꯕꯅꯤ ꯅꯅꯦꯝ ꯅꯀꯨꯒꯗꯣ ꯁꯦꯕꯥ ꯇꯧꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯣꯛ ꯇꯣꯉꯥꯟ ꯆꯥꯊꯣꯛ ꯍꯧꯖꯤꯛꯇꯒꯤꯅꯦ ꯂꯩꯊꯣꯛꯑꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯐꯥꯎ ꯌꯦꯡꯁꯤꯟꯕ ꯌꯥꯅꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯧ ꯏꯇꯣꯝꯇꯅꯤꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯅꯤ ꯈꯪꯗꯦ ꯏꯃꯥꯅ ꯍꯥꯏꯕ ꯑꯣꯏꯅ ꯏꯜꯍꯧꯔꯒꯦ ꯑꯗꯣ ꯁꯤ ꯁꯣꯏꯗ꯭ꯔꯦꯀꯣ
ꯍꯣ ꯑꯩꯅ ꯄꯤꯔꯤꯁꯤꯗꯅꯦ ꯃꯁꯤꯗ ꯊꯥꯔꯕꯗꯤ ꯅꯅꯦꯝꯅ ꯉꯥꯡꯉꯁꯨ ꯅꯄꯨꯔꯣꯏꯕꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯇꯧꯔꯨꯅꯨ ꯅꯅꯦꯝ ꯇꯧꯍꯜꯂꯣ ꯇꯨꯝ ꯂꯩꯊꯣꯛ ꯆꯠꯂꯣ ꯊꯦꯡꯖꯤꯜꯂꯛꯏ ꯇꯔꯨꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯒꯤ ꯏꯟꯁꯥꯡꯗ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯄꯗꯣ ꯍꯥꯞꯀꯦ ꯍꯥꯏꯅ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯅ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯉꯁꯤꯗꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯗꯕ ꯀꯅꯥꯕꯨ ꯂꯥꯛꯆꯠꯅꯣ ꯀꯅꯥꯝꯇ ꯎꯍꯧꯗ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯇꯔꯨꯕꯤꯒꯤ ꯃꯃꯥꯒꯤ ꯄꯣꯠꯇꯣ ꯅꯣꯡꯃꯒꯤ ꯄꯥꯟꯕ ꯍꯧꯔꯛꯂꯦ ꯌꯥꯏꯈꯣꯝꯕ ꯇꯔꯨꯕꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕ ꯍꯧꯔꯛꯏ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯃꯔꯨꯞ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯔꯛꯂꯦ ꯇꯔꯨꯕꯤꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯦ ꯂꯩꯃꯅ ꯑꯁ ꯀꯝꯗꯧꯌꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯝꯃꯅꯤꯅꯦ ꯏꯆꯥꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯌꯥ ꯂꯩꯔꯦ ꯍꯥꯏꯐꯥꯠꯇ꯭ꯔꯤꯀꯥꯟꯗꯒꯤ ꯍꯥꯟꯅꯅꯤ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯌꯥꯏꯈꯣꯝꯕ ꯌꯣ ꯉꯥꯎꯗꯨꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯏꯃꯥ ꯄꯥꯕ ꯉꯁꯤꯗꯒꯤ ꯄꯥꯕꯒꯤ ꯃꯥꯒꯁꯨ ꯇꯣꯉꯥꯟꯖꯔ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯖꯔꯒꯦ ꯌꯥꯝ ꯋꯥꯔꯦ ꯅꯣꯏ ꯊꯥꯛꯄꯗ ꯃꯄꯥꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯆꯤꯜꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟ ꯆꯥꯎ ꯀꯥꯏ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯟꯊꯣꯛꯄ ꯅꯪ ꯄꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯃꯩꯌꯨ ꯊꯛꯆꯤꯜꯂꯒ ꯀꯨꯁꯤꯅꯤ ꯀꯩꯅꯣ ꯉꯥꯎꯅꯤꯡꯉꯤ ꯉꯥꯎꯅꯤ ꯉꯥꯎꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯅꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯒ ꯂꯩꯌꯣ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯋꯥꯍꯩ ꯑꯁꯤ ꯉꯥꯡꯍꯜꯂꯛꯄ ꯉꯝꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅோ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯍꯦꯔꯥ ꯄꯥꯕꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯅꯤ ꯃꯧ ꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥ ꯌꯥꯎꯔꯛꯀꯅꯤ ꯏꯄꯥ ꯄꯥꯝꯗꯦ ꯐꯔꯦ ꯅꯆꯤꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯆꯥꯒꯅꯤ ꯇꯣꯉꯥꯟ ꯆꯥꯒꯅꯤ ꯅꯣꯏꯒ ꯆꯥꯃꯤꯟꯅꯕꯗꯨ ꯑꯗꯨꯝ ꯀꯤꯅꯦ ꯑꯩꯁꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯅꯪ ꯄꯣꯛꯂꯨꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯥꯗ ꯑꯉꯥꯡꯁꯤꯡ ꯍꯦꯛꯇ ꯁꯥꯎꯒꯠꯅꯩ ꯏꯃꯥꯒꯤ ꯌꯥꯏꯈꯣꯝꯕ ꯑꯁꯤ ꯇꯞꯊꯧ ꯑꯃꯨꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯝ ꯋꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯋꯥꯏ ꯏꯆꯥꯗꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯐꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩ ꯅꯆꯥꯅꯨꯄꯥꯁꯤ ꯑꯣꯟꯈ꯭ꯔꯦꯍꯦ ꯂꯥꯛꯑꯣ ꯀꯥꯟꯅꯔꯔꯣꯏ ꯉꯥꯡꯕꯗ ꯑꯣꯏꯔꯔꯣꯏ ꯃꯈꯣꯏꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯁꯨꯔꯤ ꯀꯅꯥꯒꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤꯗꯣ ꯀꯧꯕꯗ ꯇꯥꯗꯈꯩ ꯁꯤꯈꯩ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯂꯥꯕ ꯊꯋꯥꯏ ꯋꯥꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯂꯥꯕ ꯊꯣꯡ ꯊꯤꯜꯂꯤ ꯏꯇꯥꯎ ꯌꯥꯏꯈꯣꯝꯕ ꯇꯥꯕ꯭ꯔꯣ ꯇꯥꯔꯗꯤ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯨꯁꯤ ꯇꯔꯨꯕꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯁ ꯀꯩꯅꯣ ꯊꯦꯡꯉꯀꯥꯟꯁꯤ ꯏꯀꯠ ꯀꯩꯗꯨꯕꯣ ꯏꯇꯥꯎꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯣꯕ ꯑꯩꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯕ ꯈꯔ ꯊꯨꯔꯕ ꯏꯇꯥꯎ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯕ ꯑꯗ ꯁꯦꯜꯁꯨ ꯂꯩꯇꯕ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯒꯦꯅ ꯌꯥꯔꯒꯗꯤ ꯏꯇꯥꯎꯗ ꯈꯔ ꯁꯦꯜ ꯈꯤꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯇꯔꯨꯕꯤꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯁꯦꯜ ꯂꯩꯇꯦ ꯄꯤꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯩꯅꯣꯗ ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯁꯦꯜꯒ ꯂꯩꯇꯦ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯦꯜ ꯍꯪꯕ ꯂꯥꯛꯏꯁꯦ ꯅꯃꯥꯏ ꯀꯥꯏꯗ꯭ꯔꯣ ꯁꯦꯜꯗꯤ ꯇꯥꯅꯤ ꯈꯪꯗꯦ ꯅꯨꯄꯤꯗꯧꯅ ꯊꯦꯛꯑꯣꯏꯅ ꯀꯣꯏ ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯁꯦꯜ ꯂꯩꯇꯦ ꯏꯀꯥꯏꯅꯕꯅ ꯐꯩꯀꯣ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯀꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯌꯨꯝ ꯀꯩ ꯄꯥꯟꯅꯗꯤ ꯀꯥꯏꯗꯒꯤ ꯏꯃꯨꯡꯕꯨ ꯄꯨꯒꯗ꯭ꯔꯥ ꯅꯣꯏꯒꯤꯕꯨ ꯄꯨꯒꯗ꯭ꯔꯥ ꯑꯩꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯊꯦꯡꯉꯀꯥꯟꯗ ꯁꯦꯜ ꯍꯪꯕ ꯂꯥꯛꯀꯅꯨ ꯏꯇꯥꯎ ꯅꯣꯡꯃꯗ ꯑꯗꯨꯝꯅ ꯍꯥꯏꯗꯕ ꯅꯪꯅ ꯉꯁꯤ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯀꯟꯕ ꯋꯥꯐꯝ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯪꯕꯅꯤ ꯌꯥꯔꯦ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯍꯩꯁꯤꯐꯥꯎ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯇꯔꯨꯕꯤꯅ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯏ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯕꯅꯤ ꯆꯥꯎꯔꯦꯜꯁꯨ ꯁꯣꯜꯂꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯂꯥꯕ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯂꯥꯕ ꯅꯪꯒꯤ ꯅꯇꯥꯎꯗꯨ ꯍꯥꯟꯅꯒꯤ ꯅꯇꯥꯎ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯇꯝ ꯃꯥꯅ ꯑꯣꯜꯂꯛꯄꯒꯨꯝ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯏꯆꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏ ꯁꯦꯜ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯁꯦ ꯌꯥꯔꯅꯤꯗ ꯄꯥꯕ ꯑꯩꯁꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯄꯥꯕ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯏꯐꯝꯗ ꯊꯥꯔꯛꯄꯁꯦ ꯅꯆꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯒꯤ ꯆꯥꯅ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯏꯆꯥꯅ ꯀꯞꯄ ꯄꯛꯆꯗꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ ꯈꯟꯗꯣꯛꯑꯁꯤ ꯆꯠꯂꯨ ꯊꯨꯅ ꯑꯃꯨꯛꯇ ꯅꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯅꯥꯕ ꯀꯨꯏꯅ ꯅꯝꯒꯅꯨ ꯄꯥꯕ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩꯅꯦ ꯅꯪ ꯂꯧꯁꯤꯜꯂꯣꯅꯦꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯃꯔꯨꯞꯀꯤ ꯃꯔꯤꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤ ꯇꯠꯈ꯭ꯔꯕꯣꯏ ꯂꯝꯂꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯕꯣꯏ ꯂꯥꯕ
lambiduda nonglaktuda yaikhomana haibu wahai singdu ningsinglaga mamitagi mapi ororo tare on khramere nandi ida kasi nangi wahai thongna hapagum totri hanagi punsida laklaroi nangi nanakta nupigi katombi tombi da nang nomudi ningamoiko laima lakpada yaikhomana harau harau tawbu matawdu mama mapana munna yengzari ima laina kayaldagi nga leiruke tari bro nupi itari bren he ima laini nangbo ima na zanaba nga zaom ta leiruke iyana pizaning basidi sa thokke da he ima lao imung da putharo lao o asi oire male ko isa nupa pokpagi mai he apokpa mama mapa ikhoibuna pizaning de ko nongmata ima papa noyama leiri kari sari haina phauba hangbado ta khijabani mama isa nupa pokpagi nungai base si oira male nungai cha makhoi ta wakhal mayam amadi masana tawriba mataw aduda chawrel anaba mo oire miyoi ba haibasi wakhal gi makha pole haiduni wakhal mana nungai ringai isa phai naha oithoi wakhal wara kandadi anaba oi sonjili haibaduni mapa nare tabada laisa mapamda lai mangol kakhat ke tawbada mayambana kaidobu lai nati napamna lakpa matamda numit thaban ga yengjo nasise kayani pali kholi gamda khangjo taso paba naba henjile haiduda numit thaban gi yenghauji yum sida waba taraga nang yengi hai mutung manaudi lakningi haiduna panglakta laka ahal laman pandaba gi haungnabi thakka naidabi tawun pabado yam kana naba nate ahal leinan samnairabada shiramdai leinan taso haima isa laina kaidawrya nangni imungda sangakta kai suri duda lepaga leirina lao napan nangbu solhauribani ma kari nati numit thaban ga si yengjab ngasi se ningol na mapam na sangba yab aduga manaidi seloirasu yumnak saga yon trabi ningol na panglakta lakpase pamdi imung yam kai kari no nang na hairibado asauba ima wa ngangoi da ngangdaban nasal sida nongmata lakpada karigi adumna hairi ha ngasi numit phai nangi nupina nongma kangda mapamda chatpadi nang kari haige ha namang leplibase atai kana sunate nachanupi kaugat lao ima gi laisa ima ai sangaroi matung tarakpadasu yumsida laktaba ngamba oige ningol laikhoi yumnak saga yo trabadi yumsiga mari tanaramale changning mamatamda changba yaramchi ima nasa chatlagi laisa mabungi mo ong mataw aduda mathoy nungaita kaptuna siyanki pelo nang pelo nachala sina kaplaga siyankrise natu warak pati ngamdaba nang magilacha nungsi sana na lairamba imung mapak tana kairedo melay poitphamdagi pot layba lai memana inaw karina handak noy imungda tawrakliba sibo nati hanaga yam khenari ibungo yaikhomba mo ong dubu karino ba asuk sualaba na khoibu tongan ga pizari iche sin imau laklaga nungai ni khalu aikhoina yam yetlaba male adamai tawgan nase nungai te noi imong do mapamgi khut khra yaw male aikhoi su hainaramini chawrel su ahal yamna oisile hai masangam de dubu khara pharabro wakhal mayam sidabu karamna kaluni che asumna oirakani nongbuta ningludi moi da nungai raga loireda aise iche champut put ke haidana machan leiba lakpani nongma mu punsiko oh ingna sikna nungaina nungsi sanan lairanba imungsa mawama ki haktakta hek kangkhong saida ko anthokna nungai tira tawrise sanana isia moigi mawdugi mamando amai bini kaina haiba nongma kangdi adum lai haiba aidi singnai ahan oiraba mama mapa sigi pau seba tongningsdi pharu ye moi nati aidi yaikhomase pot tharam to yam male jingnai magi mo ongsi adumna tawama nateba asumna nungai tabagi wari sanarami laikai amada khul amada laiminarabadi khara makhaidi khangi haibaduni chawrel anaba henjelai nupi tari branang isa nupi do amukta di uningida ngasidi isa siyam nuwaite yam nuwaita kanao siyam kangi jingida takle chambu si oina thaose koire chak sumarum ta saw yade
ꯆꯥꯕ ꯌꯥꯅꯅꯕ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯒꯦꯁꯨ ꯁꯦꯜꯁꯨ ꯂꯩꯇꯦ ꯅꯨꯄꯥ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯌꯦꯡꯉꯨꯅꯦ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯊꯤꯜꯂꯛꯇꯦ ꯏꯄꯥꯁꯤ ꯉꯝꯗꯦ ꯀꯥꯏꯅ ꯅꯣꯡꯃ ꯐꯥꯎꯕ ꯍꯪꯕꯤꯗꯦ ꯉꯥ ꯆꯥꯅꯤꯡꯕꯔꯣ ꯆꯥꯅꯤꯡꯕꯒꯤ ꯅꯠꯇꯦꯗ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯁꯦ ꯑꯁꯤꯗ ꯍꯥꯏꯕꯅꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯁꯤ ꯄꯣꯊꯥꯎ ꯅꯨꯄꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡꯗꯣ ꯈꯤꯇ ꯃꯤꯂꯩ ꯅꯪꯅ ꯇꯣꯝꯇ ꯊꯅꯝꯂꯒ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯆꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯅꯕ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯨꯒꯦ ꯆꯠꯈꯤꯅꯣ ꯍꯥꯏꯔꯨꯅꯣ ꯋꯥ ꯃꯥꯡꯒꯅꯤ ꯅꯨꯄꯤ ꯅꯪ ꯂꯥꯎꯈꯤꯅꯣ ꯏꯅꯥꯛꯇꯒꯤ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯗꯤ ꯃꯤꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥ ꯃꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯉꯥ ꯊꯣꯡꯕ ꯂꯣꯠꯁꯤꯜꯂꯤ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯄꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯍꯧꯔꯦ ꯌꯥꯔꯗꯤ ꯃꯥꯏꯕꯧꯗ ꯀꯧꯔꯨꯅ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯎ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯅꯆꯥꯅꯨꯄꯤ ꯎꯅꯤꯡꯉꯦ ꯍꯥꯏ ꯀꯗꯥꯏꯗꯩꯅꯣꯗ ꯏꯃꯥ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯏꯕ ꯀꯧꯕ ꯀꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯍꯜ ꯑꯣꯏꯕꯩꯅꯤ ꯋꯥꯁꯜꯂꯨꯅꯨ ꯍꯌꯦꯡ ꯀꯧꯒꯦ ꯑꯆꯧꯕ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯄꯥꯁꯤ ꯐꯥꯎꯕ ꯅꯪ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯅꯄꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯔꯐꯥꯎ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯄꯥꯁꯤꯒ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯃꯛ ꯋꯥꯈꯤꯕ ꯑꯁ ꯏꯃꯥ ꯑꯩ ꯇꯜꯂꯦ ꯌꯥꯗ꯭ꯔꯒ ꯅꯥꯏꯔꯣ ꯅꯣꯡꯂꯛꯁꯤꯗ ꯆꯠꯄ ꯇꯜꯂꯦ ꯑꯃ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯆꯥꯒꯖꯕꯝ ꯈꯪꯗꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯦꯂꯩ ꯊꯃꯣꯏ ꯀꯥꯏꯅ ꯊꯣꯛꯂꯛꯏ ꯃꯦꯂꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯄꯗꯗꯤ ꯆꯥꯎꯔꯦꯜ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯅꯅꯥꯍꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯈꯨꯝꯂꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯆꯠꯀꯦ ꯍꯥꯏꯔꯝꯗꯦ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛꯇ ꯅꯆꯥꯅꯨꯄꯤ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗ ꯃꯈꯣꯏꯇ ꯅꯨꯃꯤꯠ ꯄꯥꯡꯉꯣ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯃꯈꯣꯏꯇ ꯅꯨꯄꯥ ꯄꯥꯕꯁꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯑꯁ ꯏꯟꯖꯥꯡꯈꯩꯁꯦ ꯑꯩ ꯍꯩꯗꯣꯛꯇꯣꯔꯤꯕ ꯆꯥꯛꯁꯨ ꯇꯣꯛꯇ꯭ꯔꯤ ꯑꯁ ꯀꯩꯗꯧꯕꯩ ꯂꯪꯊꯣꯛꯇꯣꯏꯅꯣ ꯑꯁꯨꯛ ꯇꯥꯡꯅ ꯂꯩꯔꯒ ꯃꯣꯏ ꯁꯤꯕꯒ ꯑꯩꯈꯣꯏ ꯆꯥꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯆꯥꯁꯤꯜꯂꯣ ꯍꯥꯎꯇ꯭ꯔꯣ ꯍꯣꯏꯗ ꯅꯪꯅ ꯆꯥꯎ ꯍꯥꯏꯔꯕꯅꯤꯅ ꯆꯥꯔꯒꯦ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯂꯥꯏꯖꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯋꯥꯔꯣꯏ ꯃꯕꯨꯡꯗ ꯄꯥꯄꯥ ꯀꯩꯅꯣ ꯉꯁꯤ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕꯁꯦ ꯌꯥꯔꯣꯏꯌꯦ ꯄꯥꯕ ꯆꯠꯈꯤꯕ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯄꯥ ꯅꯆꯥꯅ ꯀꯧꯔꯤꯁꯤ ꯈꯨꯝꯂꯔꯣꯏꯗ꯭ꯔꯣ ꯇꯔꯨꯕꯤ ꯀꯞꯁꯤꯟꯅꯩ ꯄꯥꯄꯥ ꯅꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯅꯃꯧꯒꯤ ꯁꯦꯕꯥꯗ ꯄꯥꯕ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕꯁꯤꯡꯗꯨ ꯇꯔꯨꯕꯤ ꯎꯕꯗ ꯐꯨꯅꯤꯡꯕ ꯍꯥꯠꯅꯤꯡꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯈꯨꯠꯁꯤ ꯃꯔꯤꯡ ꯆꯠꯂꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯃꯒꯅꯦ ꯑꯩ ꯆꯠꯈꯤꯅꯤꯀꯣ ꯁꯛꯃꯛꯅ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯃꯥꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤ ꯀꯥꯟꯗꯅ ꯄꯤꯖꯅꯤꯡꯗꯦ ꯀꯞꯄꯤꯅꯤ ꯀꯥꯏ ꯃꯄꯤꯁꯨ ꯇꯥꯗꯦ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯍꯤꯡꯂꯨꯅꯤ ꯃꯁꯥꯅ ꯐꯪꯉꯤ ꯏꯟꯊꯣꯛꯄꯤꯔꯕꯤ ꯃꯦꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯂꯩꯍꯧꯔꯣꯀꯣ ꯍꯦ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯨꯅꯤ ꯑꯩꯗꯤ ꯆꯠꯂꯒꯦ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯏꯆꯥ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯃꯈꯣꯏ ꯇꯥ ꯂꯩꯇꯕ ꯃꯐꯝꯁꯦ ꯑꯩꯁꯨ ꯂꯩꯔꯔꯣꯏ ꯏꯃꯥ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯁꯤꯅ ꯏꯃꯥ ꯅꯆꯥꯅꯤ ꯑꯩꯒꯤꯕꯨ ꯏꯆꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯑꯣ ꯅꯪꯒꯤꯁꯨ ꯅꯃꯥ ꯂꯩꯕ꯭ꯔꯣ ꯊꯦꯡꯉꯦ ꯑꯩ ꯏꯃꯥ ꯃꯦꯂꯩ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯊꯅꯝꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯈꯣꯝꯕꯅ ꯀꯧꯔꯤꯒꯗꯨ ꯇꯥꯈꯤꯗ꯭ꯔꯤ ꯋꯥꯔꯧꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯀꯩꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯄꯣꯠ ꯌꯣꯡꯉꯣ ꯊꯥꯌꯣꯡ ꯀꯩꯅꯣ ꯏꯃꯥ ꯆꯠꯈꯤꯅꯣ ꯇꯔꯨꯕꯤꯅ ꯑꯁ ꯈꯥꯝꯔꯣꯅ ꯌꯥꯔꯦ ꯀꯗꯥꯏꯗꯕꯨ ꯆꯠꯇꯣꯏꯅꯣ ꯑꯗꯨꯝ ꯍꯜꯂꯛꯇꯧ ꯂꯩꯔꯦ ꯇꯔꯨꯕꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯍꯦꯜꯂꯛꯏ ꯌꯨ ꯊꯛꯄ ꯐꯅꯕ ꯑꯃꯨꯛ ꯊꯥꯕꯗ ꯐꯅꯕ ꯇꯧꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯐꯠꯇꯕ ꯑꯣꯏꯔꯛꯏ ꯄꯨꯡꯃꯥꯡ ꯃꯥꯡꯏ ꯇꯔꯨꯕꯤ
ꯃꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯥꯏꯈꯣꯝꯕꯒꯤ ꯄꯨꯟꯁꯤ ꯌꯥꯏꯈꯣꯝꯕ ꯌꯨ ꯉꯥꯎꯗꯨꯅ ꯈꯣꯡꯕꯥꯜꯗ ꯌꯨꯡꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯄꯨꯟꯁꯤꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯩ ꯁꯤ ꯆꯤꯡꯈꯠꯄꯤꯅꯕ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯇꯦ ꯏꯃꯥ ꯑꯣ ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯀꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯕꯨꯙꯤ ꯑꯃ ꯃꯥꯡꯕꯀꯣ ꯂꯥꯕꯅ ꯏꯇꯥꯎꯅꯤꯅ ꯌꯨꯡꯉꯤꯁꯦ ꯑꯩ ꯂꯥꯕ ꯍꯥꯏꯕ ꯊꯦꯛꯈꯣꯏꯅ ꯀꯣꯏ ꯑꯩ ꯑꯝꯇ ꯆꯤꯡꯈꯠꯂꯨꯅꯦ ꯌꯦꯡꯉꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯤꯗꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯤꯡꯈꯠꯍꯜꯂꯣ ꯑꯩꯈꯣꯏꯗꯤ ꯁꯪꯗ꯭ꯔꯦ ꯀꯌꯥꯗꯅꯣ ꯃꯁꯤ ꯑꯩ ꯅꯨꯡꯉꯥꯏ ꯈꯣꯡꯕꯥꯟꯗ ꯇꯨꯝꯕꯁꯤꯁꯨ ꯑꯍꯜ ꯂꯃꯟ ꯄꯤꯖꯅꯤꯡꯗꯕ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯨꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯃꯄꯨꯔꯣꯏꯕ ꯁꯦꯝꯖꯜꯂꯨꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯋꯥꯅ ꯂꯩꯈꯤ ꯇꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯟꯗꯨꯅ ꯑꯣꯏ ꯃꯁꯤꯔꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯥꯡꯗ꯭ꯔꯨꯝꯂꯣ ꯏꯃꯥ ꯅꯪꯅ ꯄꯤꯔꯛꯄꯗꯣ ꯑꯣꯟꯅꯕꯒꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯆꯥꯛꯏꯃꯤ ꯑꯌꯣ ꯅꯥꯏ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯤ ꯐꯨꯕꯁꯦ ꯐꯨꯗꯒꯦ ꯇꯣꯝꯕꯅ ꯑꯣ ꯍꯦꯛ ꯂꯦꯝꯅ ꯃꯥꯡꯉꯤꯗꯣ ꯐꯈ꯭ꯔꯕ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯃꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯆꯥꯎꯈꯠꯂꯤ ꯃꯧ ꯑꯃ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯃꯥꯡꯉꯤꯗꯣ ꯍꯦꯛ ꯊꯣꯛꯑꯦ ꯑꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯕ ꯏꯜꯂꯝꯕꯅꯤ ꯅꯥꯏꯃꯤ ꯁꯤꯔꯦ ꯃꯤ ꯌꯨꯉꯥꯎꯕ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯇꯔꯨꯕꯤ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ ꯑꯩꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯑꯍꯜ ꯂꯃꯟ ꯄꯤꯖꯅꯤꯡꯂꯨꯗꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯉꯝꯅ ꯄꯥꯅꯤꯡꯂꯨꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯕꯨ ꯑꯩꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯨꯕ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯊꯥꯗꯠꯂꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ ꯏꯄꯨꯔꯣꯏꯕ ꯑꯉꯥꯎꯕ ꯁꯦꯟꯅꯔꯒ ꯍꯤꯡꯂꯤꯕꯁꯦ ꯉꯁꯤꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯦꯀꯣ ꯂꯝꯕꯤꯗꯨꯗ ꯃꯦꯂꯩ ꯆꯠꯂꯤ ꯑꯁꯤꯔ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯅꯣꯛꯅ ꯂꯩꯔꯝꯕ ꯍꯌꯦꯡ ꯑꯃꯨꯛ ꯀꯞꯄ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯆꯠꯂꯦꯀꯣ ꯑꯩꯁꯨ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯃꯃꯥ ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯌꯨꯝꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯑꯩ ꯑꯣꯏꯍꯧꯔꯦ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯅꯨꯡꯁꯤꯕꯅꯤꯗ ꯑꯗꯨꯉꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯍꯜꯂꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯅ ꯃꯆꯥꯗ ꯏꯟꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯃꯦꯂꯩꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯕꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯧ ꯃꯃꯥ ꯐꯕ ꯆꯪꯉꯤ ꯍꯥꯏꯗꯨꯅꯤ ꯃꯌꯥ ꯅꯨꯄꯥꯗ ꯁꯦꯝꯖꯤꯜꯂꯨꯕꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯨꯕꯒꯤ ꯃꯍꯩꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯁꯤꯐꯝ ꯅꯐꯝ ꯈꯪꯗ ꯁꯤꯈꯤꯔꯝꯃꯤ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯑꯋꯥꯐꯝꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ